बीएसएनएल को आपने तबाह करके छोड़ा था ना, वो बीएसएनएल आज मेड इन इंडिया 4G, 5G. More promise than any large country in the world. The takeaways from the meeting. Takeaways from the meeting. He really cares about India because he's pushing. Matam sangna muthar rabatungda BSNL handak muk thabak khara tawgadawre India gi ruling government masida phajara kok tha thakre BSNL full rise oirakani haibase hojik yamna kanna discussion amuk tawnarakle BSNL na Elon Musk ki Starlink ka tie-up tawraga data revolution ama bharat ta purakadawri masidagi Mukesh Ambani amadi Airtel kok chik pahore Ambani na yamna kanna hotna ki hairi Starlink ta India government dagi Bharat operate tawbagi license pidana pa phangdara bahaiduna adubu Mukesh Ambani ki waka amata chatkidre mawalo kidre Starlink amadi BSNL punna Bharat operate tawbagi license ase Bharat ki telecommunication department ki site ki pithokre sini Jio amadi Airtel sor phulle maramasina Starlink lakrabati loknung de jangera atyada paigera any mafam de license unatraga marhumi de chatkara unlimited uninterrupted service pangadauri pirakadauri Starlink has a direct satellite connect ni matang the tower ki darkar oide ka sohairi prithibi ki aduguma mafam warna pumchai chai tuna thugai khai khraba mong chatra mafam singda Starlink na madda service provide to ngami network phajana piba ngami satellite internet ki damakta afawbani prithibi da maming salibani so karigino chahi ahum mari Starlink ta license pi draga hojik pi ri base masiki maram Jio amadi Airtel ase masong tongle amasung public pollute to the number 1 kanana oi bahai bisi tana kresini masida public e kanarakpani complaint kaya to narakpani Jio pahalu Jio amati Airtel na paisa de hangat anba adubu pigadaba facility di service pp bangamdaba masidani makhoi am job trouble ama feedback ama phattaba jatkrise masidagi government action lokholakpani Starlink ta high license ase pi khiba asida tata company su yam yawi magi chawrba role am su yawi aduna India government Tata amdi Starlink ahumase pullaga hojik yamni yangna service pibagi wapamni lakliba August September sidagi hobagi wani so BSNL Tata amdi Starlink makoi ahumse pullaga tie up toraga service se provide tawdri duga hojik yamna yangna service piragani Starlink ta pidori ni but tie up makoi sisuni lakliba August September sidagi hobagi wani hojik Jio amdi Airtel kok phajana sabagi wani especially Mukesh Ambani maram dimag se Asia gi adugumba number 1 ina khunba nupani aduga prithibi gi khwaidagi ina khunba nupa adu changsil ibani magi market ta magi yumda market toba masike chawba challenge amano oiraktori se Jio khoina amadi Airtel makhoi sina Vodafone amamsidi baming bulaitre Aircel di sikre makhoina khanbada Jio natana or Airtel natana hojik India gi missing gi atai leiti option atai leiti khalubani India gi public sing yamnamak saunagrabani Jio Airtel yamnamak thadokhibasu yauri haide mapam kya aduna BSNL amok makeup thorakpani Starlink lakladi data use yamna nungaibagi wani internet yamna nungaibagi wani network ase phangdaba pham lairoi dawri aduna ai mangai re hype ka se kainu ya ponati maram di time ki wani ngasi chawramba hayeng pikthaki ngasi pikpa hayeng chakhat ki tamngam de aduna ngasi phawri se Jio amadi Airtel makhoi ki time ma lakhre BSNL si government gini Indian government gi izzat ki wafam sulai Indian government ge dugum network company ma network wing ma pajana chathabangam de haibase masigi su prestige ki wafam lai masida su masigi department asida mi ka job tawri amuk si tharu abadi amuk hawgalak pamasan ta bani masigi Starlink aselak ladi Jio Airtel down oikragani down oidrasu mamal dadi down oirani Starlink tamagi network ase kamaina provide tawi haibada mautagi special saba satellite prithibi ki low orbit revolve to hundun thamli satellite ki direct Laktore Starlink ki mamal Jio amti Airtel dagi hena tang purati atop phom de pirise adubu Starlink yam hongna India da service pibagi wa haikre masigi development asina Jio Airtel upai leituduna mamal haitharaki bi yai mamal hongba service phaba kanano maudani mayamna tongsin khidorise aduni yengsi matam sangre August September asidagi Starlink lakani hairi masisu dream amagumbani adugumba company Starlink aikhogi atyada aikhogi mobile singda madugi network piba adu amasung mauda aikhoini enjoy to hairase yengba yaba amati madugi facilities so low yaba adugum matang ma oidori